Manipuri Londasu Central Armed Police Force ki Constable GD Lobagi exam thaba yaraga nei. Prime Minister Narendra Modi ki lising makhada lauba puari oiragadaba phirep ama oina Ministry of Home Affairs na Central Armed Police Force CAP singi Constable General Duty ki examination da Manipuri lon yauna tongan ba regional lon taragumdoi dasu thaba yabagi ayaba pikhrei. Pawasina hai puari oiraba phirep asi Kendra ki Home Minister Amit Shah ki midyang makhada amadi CAPF da lamlam gi nahasing saruk yahanana ba amadi lamlam gi lol sing pungning thogat na bagi pandam da laukhiba phirep nei Hindi amadi English ki mathakta wahang se sing ase semgadori ba lol sing adude Manipuri, Assamese, Bengali, Gujarati, Marathi, Malayalam, Kannada, Tamil, Telugu, Oriya, Urdu, Punjabi amadi Kolkani ne Phirep asina examination asida aspirant lakaya makoi gi mamalon da saruk yahanduna thabak khanbagi oithokpa hengata laga nei Home Minister amadi Staff Selection Commission na changyeng asi India gi tongan balol sing da pangthokna bagi damak haujik sanariba MOU asida hapsina ba MN ama khuyek pinaraga nei Constable GD amadi Staff Selection Commission na pangthokpa laibak pumbagi candidate lakaya gi pungning singsiliba flagship examination singi manungda ama nei Hindi amadi English ki mathakta lamlam gi lol taraga humdoi da pangthokadaba examination kumjali singani kunmari gi January amadagi sanaba hauraga nei State UT lengak singna lamdam adugi nahasing da makoi gi mamalon da changyeng asi saruk yabagi khudong chaba si lahownaba pungning thogatnabagi amadi laibak asigi thogal tawbagi career ama sembada masing yamlaba saruk yanabagi damak pak chauba campaign sathagani haibagi thajaba thamle MHA na Prime Minister Narendra Modi gi lising makhada amadi Union Home Minister Amit Shah gi lamjing makhada lamlam gi lol sing sizinaba amadi chawkhadanana bagi pungning thogadanaba khongpham chen leple laingak na nauna paikhaliba singthaningai oiraba phirep asina India gi oina sotharaba lol sing yokhatpada achauba thodang lobada natana mamalon nungsibagi pungning ithil pibada achauba mateng oiraga nei Phirep asibu BJP Manipur Pradesh ki maiki degisu thagat paphongdorok le social media da thadorok pa post amada phirep asibu thagat paphongdorok hibane chahi kharagi matungda moregi turel amade guhagi ising fangdaba yabagi phibam da leire khujairok amasung lairok turel gi ising amasung border town moregi yum da lainariba guhagi ising chahi kharagi matungda kangkhiduna ising phanglaktaba yabagi phibam da leire hiram asigi matang da haukiba April taragumdoi da more da leiba paumi kangbu amana khujairok turel khongnung da PICD department ki kangbu ga yengsin khe maduda more town manung de ising mapung phana phangnabani haiduna town dagi kilometer 5 buk chalaga leiba khujairok turel khongnung da dam saduna leriba mafam adusu hakthengna satuna yengsin khe khujairok turel khongnung ising kangbada natana nalagumna ising yamna likna chenduna leramba thengna khe More town manung da leiminariba more miyam na de khujairok turel khongnung ge ising kangbana maram oiduna ising mapung phana tharakpa ngamdabani haiba dude khangjaba natte PICD department ki officer amana press da phongdorokpa gi matungin na Tengnopal district more subdivision gi manung da leiba chingi miyam na uwa yanthatpa lamai thabagi thabak leptaba tarabade chahi kharagi matungda ising gi awaba kaya mayok naraga nei Loinana ising sungphang phanglaktaba phawba yai haiba more da leiba miyamna summi haina su phongdokhe